Hello, chinaw mayam. Ahan magtada mayam pum na magpu ay channel si Dataram Nokcheri. Samay naga intro tawo da se okha kuide ko. Tato bodagi intro kasi tawo kasi mapam marang khangdra bane ba. Ado mayam ngasi khoina da kwai laksari se. Ngasi se yamna nungai ba pau mamang da su mayam da khoina hai gre ko. Khoi gi YT dagi payment la ai na dugi matang da ina video macha ma simakani ha ba do du ngasi gi video se oidoi ba ko. Ado mayamna ay YT dagi senfam khara lakpata mayamna ingonda wish tawbirakpa yam harawe yam nungai aduga mayamna full support matung naw phawa tawbigani kaina mayamna dumaina ka comments ga irakpado yam sathi nungai natra sathina nungai adumaina ka comments ga hairakpado ko anda isin chawri manum sida yam wari ngai sida ko thazadana aidi thazadana ka gi YT gi kuina pending oina leiraba payment koi Pangzare koi kuta la eva ko ado koi gi YT gi payment se YT dagi lakpa payment se na hana lakpa yarabane bako ado koi kena tawbane ba koi se khangde da taw ba daw se khara yada ba hai tare mi na diga mayam di khalam gani hoji phawa da 20k subscriber yora phawa da payment hoji ta lai se kari gi no haina mayam na khanba su yawram gani bako payment koi gi account se account number se koi na pi da bako na hana pi ba yaraba to koi account number account se agi problem ama lai ba dagi account number se pi dana lai bane ba adai di HDFC bank tamu hangaga hena nungai haina wai kano gi ko YouTube se adumaina HDFC bank sida su koina chalaga manager ga wai sanarure HDFC gi keno sida haire isna ID 10000 amadi ko mogi fix ne ba 10000 amadi moi fix tam da yaro adu 20000 gi atopa bank gi check koina moida jama tawraga moina akoi account se transfer tawraga 20000 se tawbal oraga lothok yani ba adu 10000 do di lothoga sijina badi yani du tha do gi manung da account da 10000 se madi compulsory bathau da ba adu gumba gi haira pada gi sudu gumba gi su problem khara ko 20000 hai ba su 20000 hekta hai hekta thokte na ko adu gumba ha gi amaram reason khara su lai gare dai ki di khara ni le tawrasi paisa ka tang malang kai ga tawrasi khole sala sum tawde matam sum hau gare guys taw matam su ko gi da ka gi misan ba se mana si am chaw mate ma ge queen ai no ba da ko ai gi naw no pi supriya na ko mana ayamba budi mana tawraga ai ngasi payment se phangi ne ba ko ayamba mana hoina khangwana khange khangdaba yawra gana suma ga tamna ga tawbudo admaina inaw pina tawraga su ayamba tawbi badai phangi ne ko paisa ja hol tong lei gi bai tar and the away income tax ki keno se details mari chuna pam da away ma da koi supriya ai gi inaw no pi supriya samra pam na mana kutam sa satpani amung si bai dar ko magi keno se jima gym class tawi dena ko sike na magi gym class se pung taruk to loi dene ba to ai la kani na ai da ma se mai gym class galang thogalai ma se loi da vida mara advance na ma khara ngan na thola ga ai na phone to ga ni se bai la kane na keno tawre ai khara ngan thokle na hare ko amung si bai dar aduga mana admaina bienga kholaga ko admaina tawra kanda paisa changak pani ba ko ado jamna help tawgi khoinaw ni pisina ko inaw pina help tawgi ba se punji chu pasima gi su kaure ba ko admaina tawdana kena tawre ngasi payment se changak pani ba ko ado mayamna khoida da khabain da full support tawbibadagi mayamna nungsibibadagi ngasi payment se changai ne ba ko ado nate kai haini mayam payment se khoigi kuiraba kuina pending da leiraba payment ina payment se khara budi yame ba ko humairak thonga changak kadaba senfam da mukta budi changai ne ba ko da di yam ni mi to budi yam hoi ko da budi yam ba mi hoi atopa pasa sen ba mi da budi kesu yam do ina ti ba ado khoi goina di yame hai tare adagi kaino comments da mayam na haire paisa kyam phangbano chiche hairo kholo haina yam khangni yam harau do mayam no ko yam shibi bado aina senfam khara phangba da mayam na chiche che paisa smaina paisa phange haidana moina nungsibi bado ko do aisu yamna haidok ninge ba ko senfam se asu khak phangi kaina ado khoi gi kai hagani YT gi ko thingba khara leibani na khoina senfam se haidok pa yadi ba ko asu khak ni haiba se akang ba se haiba yada ba adu duna mayam kamaina ai mayam da haido no khangdre ba ko ado aduni mayam do mayam na khoida full support tabi bagi mayam na khoibu nungsibi bagi koi gi video jengbi bagi dagi ngasi gi senfam de lai yam haraw yam nungai ba ko ado mayam na atei su hena khoida support tabi yo no puchang birak pa chinaw sing yawra gadi hena support tabi ko YT no pairak pa chinaw sing mayam lei ko wakhal handanu ba ko haidi mayam ne ngonda haire samaina khangde tok thosi ra khangde kaina harak pa mayam jawre ba ko ado aina khoi gi channel nong na pairak pa chinaw sing mayam da ina haining badi ko
ꯇꯧꯔꯨꯔꯕꯅꯤꯅ ꯈꯣꯡꯒ ꯊꯥꯡꯖꯜꯂꯨꯔꯕꯅꯤꯅ ꯅꯤꯡꯍꯟꯒꯅꯣꯕꯀꯣ ꯑꯩꯁꯨ ꯅꯤꯡꯍꯟꯒꯦꯅ ꯇꯧꯕꯗ ꯑꯩꯈꯣꯏ ꯗꯥꯅ ꯍꯟꯕ ꯌꯥꯔꯣꯏꯅꯏꯟꯈꯠꯂꯛꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤ ꯍꯟꯗꯕꯗꯒꯤꯀꯣ ꯉꯁꯤ ꯑꯩ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯁꯛꯁꯦꯁ ꯑꯍꯥꯟꯕꯒꯤ ꯁꯛꯁꯦꯁ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯃꯆꯥ ꯑꯃꯗꯤ ꯑꯩ ꯐꯪꯕ ꯉꯝꯃꯦꯀꯣ ꯑꯗꯨꯗꯨꯅ ꯅꯤꯡꯍꯟꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯣ ꯈꯣꯡꯒ ꯊꯥꯡꯖꯜꯂꯕꯅꯤ나 ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯛꯁꯦꯁ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯟꯅ ꯍꯣꯠꯅꯧꯕꯀꯣ ꯑꯗꯣ ꯑꯗꯨꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯅꯤ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ ꯍꯟꯊꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯅꯤꯡꯕꯗꯣ ꯑꯗꯨꯗꯣ ꯊꯨꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯇꯞꯅ ꯇꯞꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯇꯩꯁꯨ ꯍꯦꯟꯅ ꯀꯥꯖꯕ ꯋꯥꯡꯅ ꯃꯊꯛ ꯀꯥꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏꯗꯤ ꯄꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯀꯁꯥꯔꯗ ꯈꯪꯗꯦ ꯀꯁꯥꯔꯗ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯦꯀꯣ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯑꯌꯥꯝꯕꯅ ꯃꯧ ꯉꯛꯇ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯁꯔꯨꯛ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯃꯧ ꯉꯛꯇ ꯑꯣꯏ ꯃꯥꯅꯦ ꯃꯥꯅꯦ ꯃꯧ ꯑꯗꯨꯅ ꯉꯥꯛꯇ ꯃꯧ ꯇꯧꯋꯦ ꯑꯌꯥꯝꯕ ꯃꯧ ꯉꯛꯇ ꯑꯣꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯃꯊꯧ ꯇꯥꯔꯤꯁꯦ ꯃꯥꯏ ꯅꯨꯄꯥꯅꯦꯕꯀꯣ ꯑꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯗꯤ ꯀꯅꯥꯝꯒꯤꯁꯨ ꯀꯩꯅꯣ ꯃꯥꯅꯦ ꯃꯥꯅꯦ ꯗꯔꯀꯥꯔ ꯀꯅꯥꯒꯨꯝꯕ ꯑꯣꯏꯗꯦ ꯍꯥꯏꯕꯕꯨꯗꯤ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏ ꯄꯥꯡꯒꯜꯗꯣ ꯑꯩꯒꯤ ꯍꯥꯏꯗꯤ ꯋꯥꯏꯇꯤ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯈꯪꯗꯦ ꯏꯆꯦ ꯈꯪꯗꯦ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯨꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯃꯄꯨꯔꯣꯏꯕ ꯃꯌꯥꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯐꯨꯜ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣꯕꯀꯣ ꯗꯥꯅ ꯑꯩꯉꯣꯟꯗ ꯇꯧꯕ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯁꯤꯒ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯒꯤ ꯋꯥꯗ ꯍꯥꯏꯕꯁꯤꯒ ꯋꯥꯡꯕꯁꯨ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯤ ꯈꯔꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯀꯣꯃꯦꯟꯠꯁꯇ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯔꯒ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯒ ꯑꯩꯈꯣꯏꯕꯥꯅꯤꯒ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯁꯦ ꯎꯔꯒ ꯀꯜꯂꯛꯆꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯀꯜꯂꯛꯄ ꯍꯥꯏꯁꯦ ꯐꯠꯇꯕ ꯔꯣꯝꯗ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯀꯜꯂꯛꯆꯕ ꯃꯣꯏꯗꯁꯨ ꯑꯣꯏꯖꯅꯤꯡꯕ ꯑꯗꯨꯒꯨꯝꯕꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯕꯥꯅꯤꯅ ꯚꯤꯗꯤꯑꯣꯗ ꯅꯝꯃꯤꯕ ꯈꯣꯠꯂꯤꯕ ꯑꯩꯈꯣꯏꯕꯥꯅꯤꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯗꯣ ꯎꯖꯔꯒꯀꯣ ꯃꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯨꯒ ꯍꯥꯏꯖꯩꯌꯦꯀꯣ ꯑꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯦ ꯆꯔꯥ ꯅꯥꯝ ꯍꯦꯜꯂꯒꯁꯨ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕꯁꯦ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯑꯗꯣ ꯏꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯍꯥꯏꯔꯛꯑꯦꯕꯀோ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯉꯥꯡꯅ ꯈꯣꯠꯅ ꯅꯣꯏꯒꯤ ꯃꯔꯝꯁꯦ ꯄꯨꯊꯣꯛꯑꯒ ꯉꯥꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯗꯣ ꯁꯨꯃꯥꯏꯅ ꯆꯦꯟꯖ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏꯀꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯕꯥꯅꯤꯅ ꯚꯤꯗꯤꯑꯣꯗ ꯎꯠꯂꯤꯕꯗꯨꯃꯛ ꯔꯤꯌꯦꯜꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅꯃꯛ ꯇꯧꯁꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯇꯧꯁꯟꯅꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯤꯕ ꯂꯝꯆꯠ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜꯅꯦꯕ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯗꯣ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯃꯄꯨꯔꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯀꯣ ꯖꯍꯥ ꯍꯤꯔꯝꯗ ꯑꯐꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯥꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤ ꯁꯨꯃꯥꯏꯅ ꯄꯨꯝꯅꯃꯛ ꯂꯩꯃꯤꯟꯅꯔꯒꯗꯤꯀꯣ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯍꯁꯕꯦꯟ ꯋꯥꯏꯐ ꯄꯨꯝꯅꯃꯛ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯒꯅꯤꯕꯀꯣ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯈꯜꯂꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯅꯨꯄꯤꯒꯤ ꯃꯋꯥ ꯏꯟꯕ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯀꯣꯃꯦꯟꯠꯁꯇꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯤꯅꯦ ꯈꯟꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤ ꯈꯛꯇꯪ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤꯁꯤꯡꯗꯨꯗꯀꯣ ꯊꯥ ꯑꯃꯈꯛꯇꯪ ꯑꯝꯇꯪ ꯌꯦꯡꯉꯣꯕ ꯊꯥ ꯑꯃꯈꯛꯇꯪ ꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯈꯛꯇꯪ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯀꯣ ꯅꯨꯄꯤꯅ ꯍꯥꯏꯕꯁꯦ ꯈꯛꯇꯪ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ husbandꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏna ꯇꯥꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯃꯣꯏꯅ ꯇꯥꯗꯣꯏꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯥꯅꯔꯒ ꯑꯝꯇꯪ ꯊꯥ ꯑꯃꯈꯛꯇꯪ ꯌꯦꯡꯉꯣꯕꯀꯣ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯂꯥꯏꯐꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯝꯇꯪ ꯌꯦꯡꯉꯣ ꯊꯥ ꯑꯃꯈꯛꯇꯪ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯥꯏꯐꯇꯣ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯂꯥꯏꯐꯇꯨꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯒꯤ ꯃꯋꯥ ꯂꯧ ꯍꯥꯏꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛꯇꯣ ꯄꯤꯌꯨ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤꯗꯁꯨ ꯅꯨꯄꯥꯅ ꯄꯤꯕ ꯅꯨꯄꯥꯗꯁꯨ ꯅꯨꯄꯤꯅ ꯄꯤꯕ ꯑꯗꯨ ꯈꯛꯇꯪ ꯇꯧꯔꯒ ꯌꯦꯡꯉꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯑꯍꯥꯟꯕꯗ ꯐ꯭ꯔꯦꯟꯅꯦ ꯑꯩꯒ ꯗꯥꯒꯁꯦꯀꯣ ꯑꯗꯨꯝ ꯐ꯭ꯔꯦꯟꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯩꯈꯣꯏꯅꯤꯁꯦ husband wifeꯅꯦ ꯑꯗꯣ ꯀꯩꯅꯣꯝꯇꯗ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏꯀꯣ ꯅꯣꯏ ꯑꯅꯤꯁꯦ ꯈꯠꯅ ꯆꯩꯅꯗꯕꯗꯤ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯔꯤꯍꯦ ꯈꯠꯅꯕ ꯍꯥꯏꯁꯦ ꯂꯥꯎꯅꯩꯀꯣ ꯁꯨꯝ ꯈꯠꯅꯩ ꯂꯥꯎꯅꯩꯗꯣ ꯑꯩꯗꯤ ꯀꯨꯏꯅ ꯁꯥꯎꯕꯁꯦ ꯍꯩꯇꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯁꯨ ꯁꯥꯎꯒꯜꯂꯒꯁꯨ ꯁꯨꯝ ꯃꯥꯗꯤꯀꯣ ꯁꯥꯎꯔ ꯌꯥꯝ ꯁꯥꯊꯤꯕ ꯑꯩ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯏꯈꯤꯗꯨꯅꯤꯀꯣ ꯁꯥꯎꯔ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯁꯥꯎꯗꯣꯛꯄꯤꯅꯦꯕꯀꯣ ꯄꯨꯝꯅꯃꯛꯁꯨ ꯈꯟꯅꯔꯤꯅꯤ ꯂꯥꯎꯅꯔꯤꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤ ꯅꯨꯄꯤꯒꯤ ꯈꯟꯅꯕꯗ ꯑꯩꯅ ꯉꯁꯤ ꯋꯥ ꯈꯔ ꯍꯦꯟꯒ꯭ꯔꯁꯨ ꯗꯥꯅ ꯉꯥꯛꯄꯤꯕ ꯗꯥꯅ ꯋꯥ ꯑꯃꯅꯤꯒ ꯍꯦꯟꯒ꯭ꯔꯁꯨ ꯑꯩꯅ ꯍꯦꯔꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒꯅꯤ ꯑꯩꯈꯣꯏ ꯆꯠꯅꯔꯤꯁꯦ ꯈꯟꯅꯗꯅ ꯂꯩꯅꯕꯕꯨ ꯀꯅꯥ ꯉꯝꯒꯦ ꯂꯣꯏ ꯈꯟꯅꯅꯔꯤꯅꯤꯕ ꯌꯨꯝ ꯑꯃꯅ ꯅꯨꯄꯤ ꯑꯃꯈꯛꯇꯪ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯄꯤꯛꯄ ꯆꯥꯎꯕꯗꯨꯗꯤ ꯑꯔꯥꯏꯕ ꯀꯩꯅꯣꯅꯤꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃ ꯈꯛꯇꯪ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃꯅ ꯇꯧꯕ ꯊꯕꯛꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃ ꯇꯧꯕ ꯊꯕꯛꯁꯦ ꯅꯣꯡꯃ ꯈꯛꯇꯪ ꯑꯝꯇꯪ ꯇꯧꯔ ꯌꯦꯡꯉꯣꯕ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯁꯥꯊꯤꯅ ꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯗ ꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ
ꯂꯥꯁꯇ ꯍꯥꯏꯖꯅꯤꯡꯕꯗꯤ ꯋꯥꯏꯇꯤ ꯄꯥꯏꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯣꯛꯑꯁꯤꯔ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯝꯇ ꯈꯟꯒꯅꯨꯀꯣ ꯑꯝꯇ ꯈꯟꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯍꯁꯕꯦꯟꯁꯤꯡꯗꯨꯅ ꯃꯥꯒꯤ ꯋꯥꯏꯐꯇ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯄꯨꯕꯤꯌꯨꯕꯀꯣ दुर्गा इमा गायना हाइनेदो तसेंना मकिदे दुर्गा इमागी रूपतोनेबा मोइना लौजे खुतरा पालबौदा सिनबा थुगक्तबा मतंग यावरंगनेबा आइदि सायरगदि कितंगदनिको इमुंग मनुंगा पोगी केनो से नुपी अमगी रोलजे अखोइदि सेन ताले मेना युक्तगी ऑफिस काबा कांगबो मना ऑफिस का ओजा मेन स्कूल चखरानि हलकनी अदो हाउस वाइफ ओइबा नुपीसिंगदि याम साथिना लुना तबियो याम नुसिबियो वाइटी पाइबा अगुब मौनाहासिंग मैम अमको अगी हाइदी युमदुगा इनेबोंना खंगदे इकुबोंना खंगदे इचनुपीना खंगदे इतैना खंगदे कनामतना सपोर्ट तौदे हाइदना ngangi chei kaina adumaina wakan gamta handaganuko haidi adum tau waiti pai haibase kaisu phattaba thabak tawba nate bako waiti pai jari se akoigi haidi tangkak ki chahi matang gi na ha weringa gi dugai khara haigalakpa step by step ko asigi memory se adum le haudrobani adugi mathakta su senfam ju khara laaga aduna su karigumba khara ta su akoida kanaba pi natrane asigi singa mangninga kaim leiteba hoi phattaba thabak tawbidraga loire ko afaba lambi ta kune chatpiraga loire asidi sida isu ikai ninga aduga phattaba karigumba ma sida yaudeko aduna akoige video se mayam na jengbada kitang yaragadi aidi jengba nungairagadi like tawbiyo share tawbiyo aduga subscribe tawbiyo ko aduga subscribe tawlo bena mutungda bell icon number copy gan mayam bell icon number is kai ginde bell icon sida kai makoina click tawda ragadi akoina any video thangala bukudingi songi nakta notification la koida maktane ko akoige video mano ama hakale khangna koida maktani sum calling bell haitare ko aduna mayam nuksibiyo adonga sigona de ko video so tan sida ta bye tarage bye bye next video ngai biramo